social media da sumnagi lambi da tayar mai thabadu yum mai tharena upload tobugumba adagi akoi conview gaina upload tobugumba yamna exaggerate toba gi mawong tobado aduna akoi cyber crime tawrakanda akoi ayam loina phagalani Kurai telepati da laifam amagi matangda ngarang thokiba charang nabadu ki fibam ngasi che minister N Birena mafamadu da hakthengna na chatuna yengsenkhre thaudo du da chenaba sing gi mathakta logi oiba action soidana logani Kanglup ki irang thokpa yaba yumfam yaudaba posting social media da thagat bigan haina che minister N Birena appeal tawrakle Telepati da ngarang thokiba thaudo adugi matangda chief minister N Birena ngasi numit yungba pung 12 rom taba adwaida thaudo thokfam da laktuna hakthengna yengsinke yengsin kongchada du da chief minister N Birena mafam adugi miyamda pukning fathana leinaba amadi pamdaba thaudok sing thoktana ba appeal tawkhe loinana hiramasigi matangda chenaba sing faduna logi matung inna akanba action longnaba hotnari haina thajaba pikhe thaudo adugi matangda chief minister N Birena paumi sing da hai Yumfam yaudaba posting social media da thagat biganu telepati da ngarang thokiba thaudokadu yamna laibak thibani aikhoi matam kayagi mamangdagi punna nungsi chanana leminaraklaba ngaktani aikhoi masel kaina bayaba matanate social media da kanglup masel yengthina bayaba yumfam yaudaba post thagat pasingi mathakta action logani ngarang thokiba thaudokadu da chenaba sing soidana fagani asigumba logi wangmada chathaba thaudok sing asi yabangamloi aikhoi punna amata oina nungsi chanana hingminase hainasu chief minister na makha takhe penoni ngarangi thaudok haitare akhoi telepati gi sida thokpadu nungaitabadagi akhoi lakpani aina mayam da haining base social media sena base matang mafam maram sadradi social media da pangthok tobunu social media na leba irang tholi social media da sumnagi lambi da tayar mai thabadu yum mai tharena upload tobugumba adagi akoi conview gaina upload tobugumba yamna exaggerate toba gi mawong tobado aduna akoi cyber crime tawrakanda akoi ayam loina phagalani karigi damakta sidagi sorong maya da leba idol sing lai lokthoga banghalamino sahi kun kunthra dagi leirabani haye dispute lairiba jaga hojik sigi ahongpung sigi di court case lairi hai adu court ki kari ki judge gi du khoi gi AG ke torkan da khitang thuna lotion na torkan da settlement ama program na honari aina haining bise khoi bharat ma sang atani ai khoi punna manipur gi su manipur yelong ngai gi kui matam sang na leira ba kangbu kaina ba yaro ro de sing se da khoi masle da khana saina ba amaga nuksinatan mo mong lo thokpogi poche tawgunu sarkar lei sarkar tumina leiroi aduna sidai hekta khud laga masana action tawriba kangbu do security ki lapses leirme security action logani aduga natai sadna mingi mafam amada laga hekta idol lokthokna khothokna tawriba dusu yaroi aduga sidai da magi mafam sanabisi archaeological site na lokthokrabani hariba area ji preserve torga thamgani Delipati ki mayam ki mandir sariba mayam su laigani fajana ani maki yana na batawune aduna social media da karida karan pangka targa he apha pun yauraga mayam nungaina roi social media da exaggerate tawguno ngarang makka da ai gi page su thagak kimna yam nuai ba sumna gi lambi pen da gi lambi thingnaba gi sorok da tayar mai thabadu yum mai thaba hore haibugumba yamna exaggerate tawba haitare adagi adu gi thogdo khara gari nungi thugaira me be kholi ba tawri yam I strongly condemn it sugma pose tawguno adu mara lebesin loi phagani thank you chief minister gi yengsin kongchat aduda KFNPD gi minister El Susindro Wangkai SG MLA TH Arun Kumar amadi Manipur Police ki makok thongbo official singsu sarugya khe no khoi amatani khanaraga sainaraga leiwe yaroi magi phajana makham tawgun sokudo to hongani huji noi gi idol do kai lei idol adum taraga na lokolo aduga thambiyo phajana noi taruga police tabre SP sir idol sung lokolo thambiyo ko phajana thamo aduga makha tabada irang tawgun social media da kai